ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯄꯥꯊꯣꯛꯆꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯖꯕꯅꯤ꯫ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯔꯥꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯑꯇꯤꯌꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯅꯣꯡꯃꯄꯩ ꯑꯃ ꯐꯥꯎꯕ ꯂꯩꯇꯅ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯍꯤ ꯌꯥꯏꯒꯨꯝꯅ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯏ꯫ ꯊꯥꯕꯜ ꯃꯉꯥꯜꯅ ꯑꯍꯤꯡ ꯑꯗꯨ ꯄꯨꯡꯉꯥꯜ ꯉꯥꯜꯂꯤ꯫ ꯃꯦꯔꯥꯊꯥꯒꯤ ꯊꯥꯕꯜ ꯃꯉꯥꯜꯅ ꯂꯩꯕꯥꯛꯇ ꯀꯛꯆꯦꯡ ꯆꯠꯄ ꯐꯥꯎꯕ ꯎꯔꯤ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯥꯕꯜ ꯃꯉꯥꯜꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯊꯛ ꯏꯄꯣꯝꯗ ꯌꯩꯕꯗ ꯃꯉꯥꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯒꯨꯝꯅꯁꯨ ꯎꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯒꯤ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯔꯒ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯒꯨꯝ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯒ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯖꯔꯒ ꯃꯈꯨꯠꯅ ꯈꯗꯥꯡ ꯑꯗꯨꯗ ꯊꯝꯂꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯄꯤ ꯑꯗꯨꯕꯨ ꯆꯦꯟꯊꯔꯛꯂꯤ꯫ ꯀꯥ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯉꯥꯜꯂꯝꯗꯦ꯫ ꯃꯊꯟꯇꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯕ ꯇꯥꯔꯕ꯭ꯔꯥ? ꯑꯉꯥꯎꯕꯤꯅ ꯂꯣꯟꯕ ꯆꯣꯔꯣꯜꯒꯨꯝꯅ ꯇꯧꯖꯔꯤ꯫ ꯃꯦꯅꯀꯥ ꯆꯍꯤ ꯅꯧꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯠꯄ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯂꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯇ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯦꯁꯀ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯔꯣꯃꯦꯁꯁꯨ ꯃꯃꯥ ꯃꯄꯥꯅ ꯈꯨꯂꯪꯒ ꯆꯠꯂꯒ ꯌꯥꯝꯅ ꯋꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ BA 3rd ꯁꯦꯃꯤꯁꯇꯔ ꯇꯝꯂꯤ꯫ ꯃꯆꯥꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯃꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯊꯟꯇ ꯌꯥꯎꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯋꯥꯕ ꯈꯪꯍꯟꯗ, ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯗꯨꯅ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯍꯟꯗ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯃꯦꯅꯀꯥꯒ ꯊꯦꯡꯅꯔꯨꯔꯕꯒꯤ ꯇꯨꯡꯗ ꯊꯕꯛ ꯁꯨꯕꯒꯤ ꯁꯪꯁꯥꯔꯗ ꯇꯤꯜꯂꯛꯄꯅꯤ꯫ ꯔꯣꯃꯦꯁ ꯈꯣꯏꯒꯤ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯔꯣꯃꯦꯁ ꯐꯥꯔꯝꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯌꯨꯝꯗꯅ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯐꯥꯔꯝꯗ ꯂꯥꯛꯑꯒ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯣꯡꯃ ꯑꯃ ꯃꯦꯅꯀꯥꯒ ꯎꯅꯔꯝꯃꯤ ꯔꯣꯃꯦꯁꯇꯨ꯫ ꯃꯦꯅꯀꯥꯅ ꯔꯣꯃꯦꯁꯀꯤ ꯃꯅꯥꯛꯇ ꯇꯞꯅꯛꯅ ꯐꯝꯁꯤꯜꯂꯒ ꯔꯣꯃꯦꯁꯇ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯗꯥ ꯔꯣꯃꯦꯁ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯅꯪꯃꯨꯛ ꯐꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯔꯣꯏꯕꯣ꯫" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯃꯦꯁꯀꯤ ꯆꯥꯎꯔꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯉꯥꯊꯖꯩ꯫ ꯔꯣꯃꯦꯁꯅ, "ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗ ꯃꯦꯅꯀꯥ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯅꯤ ꯑꯩꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯋꯥꯔꯤꯕꯁꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ." ꯃꯦꯅꯀꯥꯅ, "ꯑꯁ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯀꯩꯅꯣꯕ? ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯌꯣ, ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯗꯣꯏꯅꯤ." ꯔꯣꯃꯦꯁꯅ ꯑꯃꯨꯛ, "ꯃꯦꯅꯀꯥ, ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕ ꯌꯥꯔꯀꯥꯟꯗ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯑꯩꯁꯦ ꯌꯥꯔꯛꯇꯧꯕꯁꯨ ꯃꯥꯟꯗꯦꯗ꯫ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯕꯁꯨ ꯑꯣꯏꯗꯦꯗꯅ." ꯔꯣꯃꯦꯁꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯀꯦ ꯇꯧꯕꯗ ꯃꯦꯅꯀꯥꯅ ꯃꯆꯤꯟ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯦꯅꯀꯥꯅ, "ꯗꯥ ꯔꯣꯃꯦꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣꯕ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯗꯣꯏꯅꯤ." ꯔꯣꯃꯦꯁ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯦꯅꯀꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅꯗꯨꯃꯛ ꯅꯥꯟꯕꯤ꯫ ꯃꯦꯅꯀꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯔꯣꯃꯦꯁꯅ, "ꯐꯔꯁꯦ, ꯊꯦꯡꯂꯅꯤ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯃꯦꯅꯀꯥꯅ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯣꯔꯛꯂꯒ ꯔꯣꯃꯦꯁ ꯈꯣꯏꯒꯤ ꯐꯥꯔꯝꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯔꯣꯃꯦꯁꯅ ꯃꯇꯦꯛ ꯈꯔ ꯊꯤꯟꯕꯤꯔꯛꯏ꯫ ꯔꯣꯃꯦꯁ ꯃꯦꯅꯀꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯐꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯇꯂꯞꯇꯨ ꯂꯧꯊꯣꯛꯑꯒ ꯆꯥꯁꯤꯜꯂꯤ꯫
ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯅ "ꯗꯥꯎ, ꯂꯃꯣꯛ ꯑꯃ ꯉꯁꯥꯏ ꯐꯥꯏ ꯍꯥꯏꯅꯦ, KG 3ꯃꯨꯛ ꯂꯧꯔꯒ ꯅꯨꯃꯤꯗꯥꯡꯗ ꯊꯤꯟꯊꯁꯤꯔꯣ?" "ꯑꯁ, ꯑꯗꯨꯗꯤ ꯌꯥꯏꯅꯦ ꯚꯥꯏ." ꯐꯥꯔꯝ ꯃꯅꯥꯛꯇ ꯂꯩꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯂꯃꯣꯛꯇꯨ KG 3ꯃꯨꯛ ꯂꯧꯔꯒ ꯉꯧꯕ ꯇꯥꯎꯕ ꯂꯣꯏꯔꯒ ꯀꯣꯊꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯛꯅꯕ ꯃꯍꯤ ꯈꯔ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯔꯣꯃꯦꯁꯁꯨ ꯈꯔ ꯑꯗꯨꯃꯛ ꯉꯥꯎꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯦꯅꯀꯥꯒꯤ ꯃꯤꯁꯀꯣꯜ 5 ꯂꯩꯔꯝꯃꯤ꯫ ꯄꯨꯡꯗꯤ 10:30ꯃꯨꯛ ꯇꯥꯔꯝꯃꯦ꯫ ꯔꯣꯃꯦꯁꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯃꯦꯅꯀꯥꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯈꯛꯇ ꯀꯥꯔꯤꯕ ꯑꯣꯏꯕꯅ ꯃꯃꯥꯒ ꯇꯨꯃꯤꯟꯅꯩ꯫ ꯔꯤꯡ ꯂꯥꯛꯄ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯨꯗ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯃꯦꯅꯀꯥꯅ "ꯗꯥ, ꯇꯥꯏꯌꯦ, ꯀꯩꯗꯧꯔꯤꯅꯣꯕ? ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯁꯨ ꯇꯥꯗꯦ. ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯀꯣ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯃꯑꯣꯡꯁꯦ." ꯔꯣꯃꯦꯁꯅ "ꯁꯥꯎꯒꯅꯨꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ. ꯑꯩ ꯇꯥꯍꯧꯗꯕꯅꯦꯕ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅꯁꯨ ꯄꯥꯝꯃꯦꯕ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯃꯦꯁꯅ ꯐꯣꯟ ꯑꯗꯨꯗ ꯃꯆꯤꯟꯅ ꯆꯨꯞꯁꯤꯜꯂꯤ꯫ ꯃꯦꯅꯀꯥꯁꯨ ꯔꯣꯃꯦꯁꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯔꯦꯁꯄꯣꯟꯁ ꯄꯤꯔꯝꯃꯤ꯫ ꯔꯣꯃꯦꯁꯅ ꯃꯈꯥ ꯇꯥꯅ "ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯑꯩ ꯊꯥꯖꯗꯦꯗ ꯃꯦꯅꯀꯥ." ꯃꯦꯅꯀꯥꯅ "ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯔꯣꯃꯦꯁ. ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ, ꯑꯩ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤꯕ." ꯔꯣꯃꯦꯁꯅ "ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯥꯔꯝꯗ ꯍꯌꯦꯡ ꯎꯅꯁꯤ ꯌꯥꯕ꯭ꯔꯥ? ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ, ꯀꯅꯥꯝꯇ ꯌꯥꯎꯍꯟꯗ." ꯃꯦꯅꯀꯥꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯈꯠꯄ ꯂꯥꯡꯕ ꯄꯥꯝꯕ ꯑꯣꯏꯕꯅ ꯔꯣꯃꯦꯁꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯗꯨꯅ ꯃꯦꯅꯀꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯞ ꯐꯨꯔꯤꯠ ꯑꯃ ꯇꯞ ꯅꯞꯄ ꯑꯃ ꯂꯤꯠꯁꯤꯜꯂꯦ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯕꯦꯒꯤ ꯑꯃꯒ ꯐꯥꯔꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯣꯃꯦꯁꯁꯨ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯦꯅꯀꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯃꯤꯔꯛꯅꯔ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯇꯝ ꯃꯥꯡꯍꯟꯗ ꯑꯗꯨꯃꯛ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗ ꯃꯤꯅꯠ 30ꯃꯨꯛ ꯂꯩꯃꯤꯟꯅꯔꯒ ꯔꯣꯃꯦꯁ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯦꯅꯀꯥꯁꯨ ꯃꯁꯝ ꯃꯅꯥ ꯁꯦꯝꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯦꯅꯀꯥꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯃꯦꯁꯦꯖꯇ ꯑꯣꯏꯅ "ꯏꯃꯥꯒ ꯇꯨꯃꯤꯟꯅꯔꯤ, ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯅꯁꯤ" ꯍꯥꯏꯗꯨꯅ ꯇꯦꯛꯁ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯃꯦꯁꯁꯨ ꯐꯣꯟ ꯑꯗꯨ ꯀꯛꯂꯛꯄꯒꯤ ꯁꯥꯎꯒꯦ ꯈꯟꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯦꯛꯁꯇꯨ ꯎꯕꯗ ꯈꯤꯇꯪꯗꯤ ꯐꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯦꯛꯁ ꯊꯥꯅꯔꯤ, ꯏꯃꯣꯖꯤ ꯀꯌꯥꯒ ꯊꯥꯅꯗꯨꯅ ꯔꯤꯌꯦꯛ ꯇꯧꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯦꯅꯀꯥ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ 11 ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯄꯤꯈ꯭ꯔꯦ꯫ ꯃꯦꯅꯀꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯑꯍꯣꯡꯕꯀꯌꯥ ꯑꯁꯤ ꯎꯔꯒ 12 ꯂꯥꯟꯕ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯍꯣꯁꯇꯦꯜꯗ ꯀꯣꯆꯤꯡꯁꯨ ꯌꯥꯎꯕ ꯈꯔ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯦꯅꯀꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯈꯟꯅꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯦ, ꯑꯗꯨꯒ ꯃꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯔꯣꯃꯦꯁꯇ ꯐꯖꯅ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ꯫ ꯐꯣꯟ ꯄꯥꯏꯈꯠꯄꯒ "ꯗꯥ ꯔꯣꯃꯦꯁ, ꯑꯩ ꯕꯣꯔꯗꯤꯡꯗ ꯆꯪꯂꯅꯤꯌꯦ, 12 ꯑꯦꯛꯖꯥꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯅꯤ, ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯑꯃꯨꯛꯇ ꯎꯅꯁꯦꯕ." ꯔꯣꯃꯦꯁꯁꯨ ꯐꯥꯔꯝꯗ ꯍꯧꯖꯤꯜꯂꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯑꯣꯏꯕꯅ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯁꯤꯟꯗꯅ ꯍꯣꯏ ꯍꯥꯏꯔꯒ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯦꯅꯀꯥ ꯔꯣꯃꯦꯁꯀꯤ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯤꯇꯪꯗꯤ ꯋꯥꯔꯧꯔꯞ ꯇꯧꯔꯒ ꯐꯣꯟ ꯑꯗꯨ ꯇꯦꯕꯜꯗ ꯃꯈꯣꯟ ꯊꯣꯛꯅ ꯊꯝꯃꯤ꯫ ꯃꯦꯅꯀꯥꯒꯤ ꯋꯥꯈꯜꯗ "ꯐꯔꯦ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯑꯣꯏꯗ꯭ꯔꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ?" ꯑꯁꯤ ꯈꯜꯂꯒ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯦꯔꯦꯁꯇ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯃꯛ ꯂꯩ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯂꯝꯃꯤ ꯔꯣꯃꯦꯁꯀ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕꯗꯨꯁꯨ꯫ ꯔꯣꯃꯦꯁꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯕ ꯑꯣꯏꯗꯦ, ꯑꯗꯨꯅ ꯐꯖꯅ ꯊꯦꯝꯗꯨꯅ ꯐꯖꯕꯤ ꯋꯥꯍꯩꯗ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯆꯥꯕꯨ꯫ ꯑꯁꯣꯝꯗꯅ ꯔꯣꯃꯦꯁꯀꯤ ꯐꯣꯟ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯍꯥꯡꯕ ꯌꯥꯗ ꯂꯩꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯐꯣꯟ ꯁꯦꯝꯃꯨꯔꯒ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝ ꯐꯥꯎꯕ ꯐꯣꯟ ꯇꯧꯔꯛꯇꯕꯗꯨꯗ ꯃꯦꯅꯀꯥ ꯍꯦꯟꯅ ꯔꯣꯃꯦꯁꯄꯨ ꯋꯥꯔꯧꯔꯝꯃꯤ꯫ ꯃꯦꯅꯀꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯣꯐ ꯑꯗꯨꯃꯛ ꯂꯩ꯫ ꯃꯦꯅꯀꯥꯁꯨ ꯐꯔꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯈꯜꯂꯗꯨꯅ꯫
Nongalaga Menaka boarding tamna wakhal nungaita lakle. Boarding mafam yaure mahakna lairiba ka adu maga tharaga makhoi manga leibani. Mahakte school da hainaraga coaching yaubu khaki oina lakpa oibana atei mamanabi singa kaya tinaba phanglamde. Asumna leirakpana tha ahum haukhre. Menaka na lairiba boarding du nupa su nupishu leiba oibana warden matik chana dumak thammi. Nongma nongmaijing numit amada dustbin haidokke haiduna lakpada Joysanna Menaka bu munna yenglaga leirambadu urure. Menaka na su Joysan bu ubada makoktagi makhong phawa tu chungkiba khanghaude. Dustbin du prap haidoklamlaga ikaiba kariboy magi ka tamna lai. Kada changlaga famungda famthai mamanabi ataina social service tawraga leiri. Menaka Joysangi phajaba safam aduda mitaba huraklami. Joysan su Menakagi wang jawa phazaraba saban aduda apam nusi fauruduna Menakada propose tawbagi tanja adumak ngaiduna leiri. Mathangi numitta Joysanna mamanabi singda Menakada chithi ama pibiyu haiduna piraklami. Menaka su ikaiba karibu tawduna lei atei mamanabi singna punna chithi adu paktokduna paminari. Chithi adugi maron adu Menaka bu nungsi pami khangnarasi haibu oiduna leirami. Menaka su hanadagi ngauzaba nupa oibana yare haina dumak khumtoklami. Menaka na leiriba ka aduga Joysan hoigi nupa singna leiriba ka aduga faklang amata khanba oibana ngana saknaba dumak loina tanarami. Menaka hoigi bathroom gi mapa oirapna kana amata khanganda yobiba khunamagum chawna ohoba mukhuna madi leibani. Kanasu khanghanda lona marakta Joysan adumak yengi. Joysan ga Menaka ga khangnarakpa asi tha taruk mapung pharakle. Makhoi ni chithi thanabada ka henba wahai wata sizinaduna hainaba duma huraklami. Menaka di hana khangaga leiba oibana hena thawai dumak yausili. Matamni duma hujinki asumna 12 exam gi tharamda yausilakpa matam adu oirami. Menaka gi exam center lapna tarakpa oibana yumda hanba tarami. Menaka na yumda thokhibada Joysan leiba ngamlamdre. Mahaksu yumda thoga exam thage haibadagi yumda tholaktuna final exam thaba hore. Exam halakpa khudingi wari dumak sanai kamai tawi nungai khibra haiduna dumak hangnai. Asomdana Romesh Menaka thokla etabadagi phone hanjin tawi. Adoba exam leiba maramna phone pak pairaktre. Menaka na call back tawba hanba matamdana Romesh na mo phone pairaktre. Asumna matamdi dumak chanadre makhoi ani. Menaka su exam thaba loire Joysan mapagi karu thoraga Menaka ga punna garden amada koiba chatminai. Magi makuta amana painaduna yam nungsinuna garden gi akoibaduda yengduna chatminai. Halakpagi lambida mafam chaba amada kanasu chattaba tanja yenglaga yumbanmagi mari dumak mafam aduda thammi. Menaka su kariso haide nupaduna pamliba aduda hena interest hapirami. Numita silaklabada yumda thilamnaga nupa sudumak hankre. Asomdana Romesh Menaka ga chenaba haiduna mamanaba kharaga chenabagi plan tawduna leirami. Nongalaga Romesh ki mamanaba kharaga Menaka na lakadaba mafam yenglaga gari khamlaga leiri. Menaka su numidang warangdi ising sokpa mathanta tholakpani. Adugi tanjadu lauraga ben manungda faraga dumak purami. Menaka na koyeng yenglakpada Romesh su yauraga leirami. Menaka na Romesh nanga tawisi kaino. Wahai khara ngangnaraga asum tawnarakpana mamanaba hoigi yumsu yausilaktuna changlaklami. Menaka di famungda famlaga tumina kaptuna lei. Romesh su tanja yenglaga Menaka gi manakta changsilaga famtharaklami. Romesh na Menaka nang aibu sawgana. Aidi nangbu yamna nungsi. Adungai nangna ibu yam nungsikibado hojiksu lengdana leibadu makpami. Nangbu nungsibada aina tawba ngamloidaba karisu leite Menaka. Menaka na peri nanga tawrisidi afaba thabakti natidana da Romesh. Ngami matagum sumaina tawbasibu hongnabraba. Aisu aigi career haiba ma leiridana asi kemta khandrisi karigino. Asi haraga ngahak tumina muklei aduga Menaka gi wakhalda fajaba wahina magi langda thohalage khalladuna makhata na hairaklami. Da Romesh aishu nangbu yamna nungsi.
ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯣ ꯅꯪꯁꯨ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯔꯣꯃꯦꯁꯅ ꯑꯃꯨꯛ ꯐꯔꯦꯁꯦ ꯄꯣꯊꯥꯔꯣ, ꯅꯪ ꯀꯔꯤꯝ ꯆꯥꯎꯕꯁꯨ ꯌꯥꯗ꯭ꯔꯦ. ꯉꯁꯥꯏ ꯌꯥꯝꯅ ꯀꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯃꯦꯁꯁꯨ ꯍꯤꯞꯄꯛꯀꯦ ꯇꯧꯔꯛꯂꯝꯃꯤ. ꯃꯦꯅꯀꯥꯅ ꯏꯪꯅ ꯇꯞꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯍꯤꯞꯃꯤꯟꯅꯕꯗꯣ ꯑꯩ ꯇꯜꯂꯦꯕ, ꯅꯪ ꯊꯥꯔꯒ ꯑꯗꯨꯃꯛ ꯍꯤꯞꯄꯣ. ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯑꯁꯤꯗꯗꯤ ꯔꯣꯃꯦꯁꯁꯨ ꯊꯥꯔꯒ ꯑꯗꯨꯃꯛ ꯍꯤꯞꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯔꯦ. ꯃꯦꯅꯀꯥ ꯃꯆꯤꯟ ꯍꯪꯂꯒ ꯑꯐꯕ ꯅꯨꯃꯤꯠꯇꯨꯃ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯅ ꯇꯝꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯃꯦꯅꯀꯥ ꯌꯨꯝꯗ ꯂꯥꯛꯂꯦ. ꯃꯤ ꯈ꯭ꯋꯥꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯃꯃꯥꯅ ꯏꯕꯦꯝꯃ, ꯅꯪꯕꯨ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯨ. ꯉꯥꯎꯁꯤꯟꯅꯕ, ꯅꯤꯁꯥ ꯆꯥꯕ, ꯇꯨꯡꯒꯤ ꯑꯁꯥꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯎꯗ꯭ꯔꯕ. ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯂꯩꯔꯝꯃꯔꯣꯏꯕ ꯅꯪ. ꯃꯦꯅꯀꯥꯅ ꯏꯃꯥ, ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯐꯥꯔꯒ ꯇꯧꯈ꯭ꯔꯤꯅꯤ ꯃꯣꯏꯅ. ꯑꯩꯁꯨ ꯇꯁꯦꯡꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯤꯅꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ. ꯌꯨꯝꯂꯩꯀꯩꯒꯤꯁꯨ ꯅꯥꯇꯩ ꯑꯃꯇ ꯆꯥꯍꯧꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯟꯊꯔꯒ ꯀꯞꯇꯨꯅ ꯂꯩ. ꯃꯃꯥꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯄꯪꯕꯤ? ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯜꯂꯨꯔꯁꯨ. ꯏꯆꯥꯅ ꯋꯥꯅ ꯂꯩꯕꯗꯣ ꯏꯃꯥꯁꯨ ꯄꯥꯝꯗꯦ. ꯃꯈꯣꯏꯅ ꯍꯦꯛꯇ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯅꯄꯥꯕꯨꯡꯗꯨꯅꯦ ꯇꯝꯂꯒꯅꯦ ꯊꯤꯛ ꯇꯧꯍꯟꯒꯦ. ꯍꯌꯦꯡꯃꯛ ꯖꯣꯏꯁꯟꯗ ꯆꯦꯜꯂꯨ. ꯑꯗꯨꯒꯤꯅꯦ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯇꯧꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ. ꯃꯦꯅꯀꯥꯅ ꯃꯃꯥꯗ ꯏꯃꯥ, ꯃꯤꯉꯣꯟꯗ ꯁꯦꯜꯗꯤ ꯍꯥꯏꯔꯨꯅꯨꯀꯣ, ꯑꯩ ꯃꯗꯨꯗꯤ ꯄꯥꯝꯗꯦ. ꯑꯁꯣꯝꯗꯅ ꯃꯦꯅꯀꯥꯒꯤ ꯃꯃꯥꯅ ꯑꯀꯟꯕ ꯈꯣꯟꯐꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯔꯣꯃꯦꯁꯀꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯣꯃꯦꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯄꯩꯁꯥ ꯍꯥꯏꯔꯛꯂꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯇꯧꯖꯔꯤ. ꯑꯗꯨꯕꯨ ꯄꯩꯁꯥꯒꯤ ꯋꯥꯐꯝꯗꯤ ꯃꯦꯅꯀꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯗꯦ. ꯏꯆꯥꯒꯤ ꯏꯖꯠꯀꯤꯗꯃꯛ ꯄꯩꯁꯥꯗꯤ ꯂꯧꯔꯔꯣꯏ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯃꯧ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯂꯔꯣꯏ. ꯃꯦꯅꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯃꯦꯁꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯑꯃꯨꯛ ꯆꯩꯔꯛꯂꯝꯃꯤ. ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯍꯜꯂꯕꯅꯦ ꯑꯩꯁꯦ. ꯃꯁꯥꯅꯁꯨ ꯌꯥꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯂꯧꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯀꯔꯝꯕꯅꯣꯕ ꯅꯪ? ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯦꯗꯅ. ꯃꯃꯥ ꯃꯄꯥꯅ ꯁꯣꯝꯗꯁꯨ ꯔꯣꯃꯦꯁꯄꯨ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯤ. ꯑꯁꯣꯝꯗꯅ ꯔꯣꯃꯦꯁꯀꯤ ꯅꯝꯕꯔ ꯑꯃꯗꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯝꯕꯔꯁꯤꯡ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯦ ꯃꯦꯅꯀꯥꯅ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯖꯣꯏꯁꯟꯒ ꯃꯦꯅꯀꯥꯒꯗꯤ ꯄꯥꯎ ꯑꯗꯨꯃꯛ ꯐꯥꯎꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯅꯀꯥ ꯑꯃꯨꯛ ꯖꯣꯏꯁꯟꯗ ꯆꯦꯜꯂꯝꯃꯤ. ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯝꯅꯕꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯦ. ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯖꯣꯏꯁꯟꯒꯤ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯂꯝꯃꯤ. ꯃꯄꯥꯅ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯦ. ꯃꯃꯥꯅ ꯃꯦꯅꯀꯥꯕꯨ ꯎꯕꯗ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯉꯤ. ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯤꯡꯗꯒꯤ ꯆꯦꯜꯂꯨꯔꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯄꯨꯡ ꯇꯥꯔꯛꯂꯕꯅꯤ. ꯌꯨꯝ ꯌꯧꯔꯛꯂꯒ ꯃꯃꯥꯅ ꯃꯆꯤꯟ ꯍꯪꯂꯝꯃꯤ. ꯃꯦꯅꯀꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒ ꯃꯤꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯗꯨꯝ ꯆꯨꯝꯂꯝꯂꯦ. ꯃꯃꯥꯅ ꯆꯦꯜꯂꯨꯔꯕꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯕꯁꯦ. ꯏꯆꯥꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯕ. ꯃꯦꯅꯀꯥ ꯖꯣꯏꯁꯟꯒꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯁꯧ ꯏꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯃꯦꯅꯀꯥ ꯃꯀꯣꯛꯇ ꯄ꯭ꯔꯖꯥ ꯇꯥꯔꯛꯄꯒꯨꯝ ꯈꯜꯂꯤ. ꯃꯦꯅꯀꯥꯒꯤ ꯋꯥꯈꯜꯗ ꯖꯣꯏꯁꯟꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ ꯈꯜꯂꯒ ꯂꯥꯛꯆꯕꯗꯣ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅ ꯂꯩꯅꯤꯡꯕ ꯄꯣꯛꯂꯝꯗꯦ. ꯖꯣꯏꯁꯟꯁꯨ ꯇꯨꯃꯤꯟꯅ ꯃꯃꯥꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯔꯒ ꯂꯩꯊꯣꯛꯏ, ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ. ꯑꯗꯨꯕꯨ ꯖꯣꯏꯁꯟꯒꯤ ꯃꯃꯥꯅ ꯃꯧ ꯊꯤꯟꯕꯒꯤ ꯆꯞ ꯆꯥꯕ ꯗ꯭ꯔꯦꯁꯇꯤ ꯂꯣꯏꯅꯃꯛ ꯂꯥꯡꯗꯨꯅ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ. ꯉꯁꯥꯏ ꯖꯣꯏꯁꯟꯒꯤ ꯃꯃꯥꯅ ꯇꯧꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩ, ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯇꯝꯊꯣꯛꯇꯦ. ꯃꯦꯅꯀꯥ ꯃꯍꯥꯛꯅ ꯂꯩꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯃꯦꯅꯀꯥꯅꯁꯨ ꯈꯪꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯂꯧꯁꯤꯜꯂꯒ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯄꯦ. ꯃꯦꯅꯀꯥ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯗ ꯑꯗꯨꯃꯛ ꯄꯣꯡꯂꯝꯃꯤ. ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩ. ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌꯥ ꯑꯃ ꯖꯣꯏꯁꯟꯅ ꯁꯥꯎꯔꯒ
ꯉꯥꯡꯕ ꯁꯛꯄꯗ ꯆꯦꯜꯂꯨꯔꯕꯤ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯃꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯦꯅꯀꯥ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯗꯨꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯑꯗꯨꯃꯛ ꯑꯣꯏꯗꯦ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩ꯫ ꯃꯦꯅꯀꯥꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯣꯏꯁꯟꯒꯤ ꯃꯃꯥꯒ ꯖꯣꯏꯁꯟꯒ ꯂꯥꯛꯇꯨꯅ ꯃꯦꯅꯀꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯅꯀꯥ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ ꯃꯈꯣꯏꯅ ꯀꯧꯕ ꯂꯥꯛꯂꯕꯅꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯋꯥꯈꯜꯗ ꯆꯨꯈꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯖꯣꯏꯁꯟꯒꯤ ꯃꯃꯥꯅ ꯃꯦꯅꯀꯥꯗ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯊꯤꯅ ꯉꯥꯡꯕ, ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯣꯏꯁꯟꯁꯨ ꯃꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯃꯦꯅꯀꯥꯅ ꯇꯧꯔꯤꯕꯗꯨ ꯁꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯍꯦꯟꯅ ꯃꯦꯅꯀꯥꯕꯨ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯨꯠ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯐꯨꯕ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯃꯦꯅꯀꯥꯁꯨ ꯈꯥꯡꯕ ꯉꯝꯗ ꯖꯣꯏꯁꯟꯒ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯦ꯫